ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯕꯨꯡ, ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯒꯦ? ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯅꯦ ꯉꯁꯤꯗꯤ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯁꯦ ꯅꯪꯒꯤꯗꯃꯛ ꯑꯩꯗꯤ ꯏꯁꯥ ꯐꯥꯎꯕ ꯁꯤꯕ ꯉꯝꯒꯅꯤ꯫ ꯅꯪꯅ ꯁꯤꯕ ꯉꯝꯒꯅꯤ ꯍꯥꯏꯔꯕꯅꯤꯅ ꯅꯤꯡꯊꯧ ꯑꯩꯕꯨ ꯃꯤꯅꯝꯕ ꯅꯨꯄꯥꯅ ꯑꯩꯅ ꯉꯁꯤ ꯍꯥꯠꯄ ꯇꯥꯔꯦꯗꯅ꯫ ꯍꯥꯏ ꯏꯅꯥ ꯏꯁꯥ, ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯎ, ꯃꯉꯛ ꯑꯁꯦ ꯇꯨꯕꯠ ꯀꯛꯊꯠꯂꯨ ꯍꯩ꯫ ꯅꯠꯇꯦ ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯍꯥꯠꯄꯤꯒꯅꯨ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯏꯕꯨꯡꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯏꯕꯨꯡꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯏꯄꯥ ꯅꯤꯡꯊꯧ꯫ ꯏꯕꯨꯡ! ꯃꯪꯂꯥꯟ ꯑꯗꯨꯗꯒꯤ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡꯅ ꯂꯨꯞꯄ ꯃꯈꯩ ꯃꯤꯍꯨꯜꯁꯨꯗ ꯄꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯉꯥꯟꯊꯣꯏ ꯂꯦꯝꯕꯤꯗꯣ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯟꯖꯩ꯫ ꯏꯁ, ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯑꯣꯏꯔꯦ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯑꯩ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯃꯁꯥ ꯑꯗꯨ ꯐꯥꯊꯖꯩ, ꯑꯗꯨꯒ ꯑꯃꯨꯛ ꯄꯣꯊꯥꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯅꯣꯡꯂꯟ ꯈꯣꯝꯕ ꯁꯅꯥꯇꯥꯡꯕꯜꯗ ꯐꯝꯂꯗꯨꯅ ꯃꯥꯒꯤ ꯃꯆꯥ ꯅꯨꯄꯥ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯒꯤ ꯄꯥꯔꯤ ꯑꯍꯜ ꯇꯔꯪꯆꯥ, ꯄꯥꯔꯤ ꯌꯥꯏꯃ ꯄꯥꯏꯈꯣꯝꯕ, ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯪꯒꯤ ꯇꯥꯂꯣꯏ ꯂꯩꯔꯤ꯫ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯦꯗꯣ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯄꯥꯅ ꯅꯆꯜ ꯑꯅꯤ, ꯉꯥꯟꯊꯣꯏ ꯂꯦꯝꯕꯤ ꯑꯃꯗꯤ ꯅꯤꯡꯁꯤꯡ ꯍꯦꯟꯕꯤꯕꯨꯁꯨ ꯂꯨꯍꯣꯡꯕꯤꯔꯒꯦ ꯈꯜꯂꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥ ꯇꯥꯔꯒ ꯃꯆꯥꯏꯕꯨꯡꯉꯣ ꯇꯥꯔꯪꯆꯥꯅ ꯈꯨꯝꯖꯩ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯑꯗꯨꯗꯤ ꯏꯆꯟ ꯑꯅꯤꯒꯤ ꯄꯥꯝꯖꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯈꯟꯅꯕ ꯊꯧꯔꯝ ꯑꯃ ꯅꯆꯥꯅ ꯁꯤꯟꯖꯧ ꯍꯥꯏꯕ꯭ꯔꯥ? ꯃꯗꯨꯒꯤꯗꯤ ꯁꯤꯟꯗ꯭ꯔꯕꯁꯨ ꯌꯥꯒꯅꯤ꯫ ꯈꯨꯃꯟ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯌꯣꯏꯃꯌꯥꯏꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯊꯤꯟ ꯉꯥꯟꯕꯗ ꯏꯆꯥ ꯅꯤꯉꯣꯜ ꯊꯥꯖꯒꯦ ꯈꯜꯂꯦ꯫ ꯅꯆꯜ ꯉꯥꯟꯊꯣꯏ ꯂꯦꯝꯕꯤꯕꯨ ꯍꯥꯟꯅ ꯂꯨꯍꯣꯡꯕꯤꯔꯁꯤ꯫ ꯃꯁꯤ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯏꯄꯥꯅ ꯅꯈꯣꯏꯕꯨ ꯀꯧꯔꯤꯕꯅꯤ꯫ ꯂꯩꯃ ꯁꯅꯥꯇꯝꯐꯥ, ꯋꯥꯐꯝ ꯑꯁꯤꯕꯨ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ? ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯇꯝꯐꯥꯁꯨ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯈꯨꯝꯖꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯗꯤ ꯀꯔꯤꯁꯨ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯕꯨ ꯏꯆꯥ ꯅꯤꯉꯣꯜ ꯃꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯑꯃꯇꯪꯗꯤ ꯍꯥꯟꯅ ꯍꯪꯕꯤꯕ ꯑꯁꯤꯅꯤ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯏꯆꯥꯅ ꯄꯥꯝꯗꯕ ꯀꯅꯥ ꯑꯃꯗꯨꯁꯨ ꯏꯆꯥꯒꯤ ꯋꯥ ꯍꯥꯟꯅ ꯇꯥꯈꯤꯁꯤ꯫ ꯑꯗꯨꯗꯤ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯇꯔꯪꯆꯥ ꯄꯥꯏꯈꯣꯝꯕ, ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯏꯄꯥꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯧꯕꯅꯤ꯫ ꯌꯥꯔꯦ ꯆꯠꯆꯔꯣ꯫ ꯄꯥꯏꯈꯣꯝꯕꯅ, ꯏꯄꯥ ꯅꯤꯡꯊꯧ, ꯏꯆꯜ ꯑꯅꯤꯒꯤꯗꯃꯛ ꯃꯥꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯃꯤꯒꯤ ꯑꯣꯏꯈꯤꯅꯤ ꯈꯜꯂꯨꯕꯗ ꯅꯆꯥ ꯑꯩꯗꯤ ꯊꯃꯣꯏ ꯁꯣꯟꯊꯒꯅꯨ ꯌꯥꯗ꯭ꯔꯦ꯫ ꯏꯄꯥꯒꯤ ꯄꯥꯏꯈꯣꯝꯕ, ꯏꯆꯥꯅꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯒꯣꯜ ꯑꯣꯏꯕꯤ ꯃꯈꯣꯏꯕꯨ ꯑꯁꯨꯝ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯕꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯇꯨꯡꯗ ꯀꯝꯗꯧꯍꯧꯒꯅꯤ? ꯏꯄꯥꯁꯨ ꯃꯈꯣꯏꯒ ꯀꯥꯏꯅꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ? ꯃꯗꯨꯁꯨ ꯑꯆꯨꯝꯕꯅꯤ ꯏꯄꯥ ꯅꯤꯡꯊꯧ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯆꯥꯁꯨ ꯑꯃꯨꯛ ꯆꯠꯆꯔꯒꯦ꯫ ꯏꯆꯜꯒꯤ ꯑꯄꯥꯝꯕꯗꯣ ꯏꯃꯥ ꯂꯩꯃꯒ ꯇꯥꯟꯅꯕꯤꯔꯣ ꯍꯥꯏꯗꯨꯅ ꯇꯔꯪꯆꯥ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯑꯅꯤꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤ ꯆꯠꯈ꯭ꯔꯕꯗ ꯅꯤꯡꯊꯧ ꯅꯣꯡꯂꯟ ꯈꯣꯝꯕ ꯂꯩꯃ ꯁꯅꯥꯇꯝꯐꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯃ, ꯑꯗꯨꯗꯤ ꯅꯆꯥ ꯉꯥꯟꯊꯣꯏ ꯂꯦꯝꯕꯤꯒꯤ ꯑꯄꯥꯝ ꯄꯥꯝꯗꯗꯣ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯅꯪꯅ ꯍꯪꯂꯛꯎ꯫ ꯆꯠꯂꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯍꯪꯖꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯩꯃ ꯁꯅꯥꯇꯝꯐꯥ ꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯅꯤꯡꯊꯧ ꯅꯣꯡꯂꯟ ꯈꯣꯝꯕꯒꯤ ꯃꯅꯤꯡꯗ ꯂꯦꯞꯂꯤꯕ ꯁꯦꯅꯥꯄꯇꯤ ꯌꯥꯏꯍꯦꯟꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯅꯣꯡꯂꯟ ꯈꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯍꯦꯟꯕ, ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯂꯥꯟꯃꯤ ꯑꯅꯧꯕ ꯈꯔ ꯂꯧꯕꯗꯨ ꯀꯝꯗꯧꯈ꯭ꯔꯦ? ꯃꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯇꯝꯕꯗꯨ ꯍꯧꯈ꯭ꯔꯕ꯭ꯔꯥ? ꯏꯅꯤꯡꯊꯧ, ꯂꯥꯟꯃꯤ ꯃꯁꯤꯡ ꯌꯥꯝꯃꯟꯈꯤꯕꯅ ꯇꯦꯡꯒꯣꯜ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯆꯔꯦ꯫ ꯇꯦꯡꯒꯣꯜ ꯑꯃꯅ ꯋꯥꯏꯔꯥ ꯇꯦꯟ ꯀꯥꯞꯄ ꯂꯨꯞꯇ ꯑꯣꯏꯅ ꯍꯥꯞꯆꯔꯦ, ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯑꯧꯔꯥꯏꯕꯁꯨ ꯍꯧꯔꯦ꯫ ꯇꯦꯡꯒꯣꯜ ꯑꯃꯅ ꯇꯤꯃꯦꯟꯇꯥ ꯄꯥꯏꯍꯟꯗꯨꯅ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯀꯌꯥ ꯇꯥꯛꯄ ꯍꯧꯖꯔꯦ ꯏꯅꯤꯡꯊꯧ꯫ ꯌꯥꯏꯍꯦꯟꯕ, ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯤ ꯉꯝꯈꯩ ꯆꯦꯛꯁꯤꯟꯅ ꯉꯥꯎ꯫
ꯃꯈꯣꯏ ꯑꯁꯦ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯂꯥꯟꯗꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯆꯤꯡꯅꯩ꯫ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯅꯕ ꯈꯪꯍꯟꯈꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅꯁꯨ ꯆꯤꯡꯅꯖꯕ ꯃꯔꯝꯅ ꯂꯥꯟꯃꯤ ꯈꯔ ꯍꯦꯟꯀꯠꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯊꯝꯖꯔꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯕ ꯇꯨꯡꯏꯟꯅ ꯂꯥꯟꯃꯤ ꯈꯔꯁꯨ ꯍꯦꯟꯀꯠꯅ ꯊꯝꯖꯔꯒꯦ ꯏꯅꯤꯡꯊꯧ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ, ꯑꯩꯁꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦꯀꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯌꯥꯏꯍꯦꯟꯕ ꯀꯥꯗꯒꯤ ꯊꯣꯛꯈꯤ꯫ ꯁꯣꯝꯗꯅ ꯂꯩꯃ ꯁꯅꯥꯇꯝꯐꯥ ꯔꯥꯖꯀꯨꯃꯥꯔꯤ ꯉꯥꯟꯊꯣꯏꯂꯦꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯌꯦꯡꯉꯣꯏ, ꯏꯃꯥ ꯋꯥ ꯍꯪꯒꯦ, ꯅꯪ ꯏꯃꯥꯅ ꯁꯦꯡꯅ ꯈꯨꯝꯃꯨꯀꯣ꯫ ꯏꯃꯥ, ꯀꯔꯤ ꯋꯥꯅꯣ? ꯅꯄꯥꯕꯨꯡ ꯏꯅꯤꯡꯊꯧꯅ ꯅꯪꯕꯨ ꯈꯨꯃꯟ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯣꯏꯔꯦꯡꯉꯥꯟꯕꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯖꯥꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯊꯤꯟꯉꯥꯟꯕꯗ ꯅꯪꯕꯨ ꯊꯥꯖꯕ ꯄꯥꯝꯂꯦ ꯍꯥꯏꯔꯤꯅꯦ꯫ ꯏꯆꯥꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯒꯦ ꯈꯟꯅ ꯏꯃꯥ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯥ, ꯑꯩꯕꯨ ꯂꯨꯍꯣꯡꯕ? ꯏꯃꯥ, ꯅꯆꯥ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯊꯤꯟꯉꯥꯟꯕꯗ ꯂꯨꯍꯣꯡꯕ ꯉꯝꯖꯔꯣꯏ꯫ ꯏꯄꯥ ꯅꯤꯡꯊꯧꯗ ꯂꯨꯍꯣꯡꯕꯗꯣ ꯅꯆꯥ ꯉꯝꯖꯔꯣꯏ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯖꯕ ꯀꯅꯥ ꯑꯃ ꯂꯩꯕ꯭ꯔꯣ? ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯆꯥꯁꯤꯗꯤ꯫ ꯂꯩꯇꯦ ꯏꯃꯥ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯗ꯭ꯔꯤꯕ? ꯏꯃꯥ, ꯅꯆꯥ ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨ꯫ ꯑꯩ ꯂꯨꯍꯣꯡꯂꯕꯁꯨ ꯍꯧꯖꯤꯛꯃꯛ ꯍꯣꯡꯕ ꯄꯥꯝꯗ꯭ꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯃꯁꯛꯁꯨ ꯈꯪꯗꯕ ꯀꯅꯥ ꯑꯃꯕꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯗꯨꯅ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜꯁꯨ ꯈꯪꯗ ꯑꯩ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯏꯃꯥ, ꯏꯄꯥ ꯅꯤꯡꯊꯧꯗ ꯂꯨꯍꯣꯡꯕꯗꯣ ꯑꯃꯨꯛꯇ ꯍꯥꯏꯗꯣꯛꯄꯤꯈꯣ ꯍꯥꯏꯌꯣ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯅꯪ ꯑꯁꯤ ꯑꯆꯝꯕ ꯃꯤ ꯑꯃ ꯅꯠꯇꯤꯌꯦ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯅꯄꯥ ꯅꯤꯡꯊꯧꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯏꯃꯥꯗꯤ ꯊꯥꯖꯗꯦ꯫ ꯅꯄꯥꯒꯤ ꯃꯥꯏ ꯈꯨꯒꯗꯧꯔꯤꯕꯅꯤ꯫ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯤꯉꯩ ꯅꯪꯕꯨ ꯂꯨꯍꯣꯡꯗꯕ ꯌꯥꯗꯕꯅꯤ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯀꯅꯥ ꯑꯃ ꯂꯩꯇꯦꯁꯨ ꯍꯥꯏꯔꯕꯅꯤꯅ ꯅꯪ ꯂꯨꯍꯣꯡꯕꯁꯤ ꯌꯥꯗꯦ ꯍꯥꯏꯔꯛꯀꯅꯨꯀꯣ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ, ꯅꯪꯒꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧꯗ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯦ ꯍꯥꯏꯔꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯁꯅꯥꯇꯝꯐꯥ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥ, ꯍꯥꯏꯕꯤꯔꯨꯅꯨ ꯏꯃꯥ, ꯅꯆꯥ ꯑꯩ ꯂꯨꯍꯣꯡꯕꯁꯤ ꯉꯝꯂꯣꯏ ꯏꯃꯥ ꯍꯥꯏꯅ ꯍꯥꯏꯖꯕꯕꯨ ꯂꯩꯃ ꯁꯅꯥꯇꯝꯐꯥ ꯃꯆꯥꯒꯤ ꯋꯥ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯆꯠꯈꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯅꯣꯡꯂꯟ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯍꯥꯏꯈ꯭ꯔꯦ ꯂꯨꯍꯣꯡꯕꯁꯨ ꯃꯆꯥꯅꯨꯄꯤꯅ ꯌꯥꯔꯦ ꯍꯥꯏꯅ꯫ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯋꯥꯈꯜ ꯋꯥꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯁꯦꯅꯨ ꯑꯆꯥꯟꯕꯤ ꯂꯩꯕꯥꯛ ꯂꯩ ꯆꯪꯉꯛꯇꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯥꯏꯕꯦꯝꯃ, ꯑꯆꯥꯟꯕꯅ ꯅꯪꯕꯨ ꯀꯣꯅꯨꯡꯒꯤ ꯑꯆꯤꯛꯄ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯍꯥ? ꯃꯍꯥꯛ ꯄꯟꯊꯥꯗ ꯈꯣꯡꯂꯩ ꯌꯥꯡꯅ ꯆꯦꯟꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯦꯅꯨ ꯂꯩꯕꯥꯛ ꯂꯩꯁꯨ ꯃꯇꯨꯡ ꯑꯣꯏꯅ ꯇꯥꯟꯅꯖꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯑꯆꯤꯛꯄ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯈꯣꯡꯊꯥꯡ ꯈꯖꯤꯛ ꯇꯞꯊꯅ ꯑꯃꯨꯕ ꯐꯤꯅ ꯃꯥꯏꯊꯣꯡ ꯇꯪꯈꯥꯏ ꯑꯃ ꯈꯨꯝꯖꯤꯜꯂꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯥꯏꯊꯣꯡꯒꯤ ꯑꯣꯟꯁꯤꯟꯅꯗ ꯔꯥꯖꯀꯨꯃꯥꯔꯤ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯇꯞꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡ, ꯑꯩꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯣ꯫ ꯑꯩ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯅꯪꯁꯨ ꯇꯥꯔꯕ꯭ꯔꯥ? ꯉꯥꯟꯊꯣꯏ, ꯑꯩ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯤꯡꯊꯧ ꯀꯅꯥ ꯑꯃꯒꯤ ꯃꯆꯥꯁꯨ ꯅꯠꯇꯦ꯫ ꯅꯤꯡꯊꯧꯒꯤ ꯏ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯆꯦꯟꯗꯦ꯫ ꯊꯧꯅꯥ ꯐꯔꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯗꯨꯅꯁꯨ ꯍꯤꯔꯝ ꯑꯁꯤꯗꯗꯤ ꯁꯔꯪ ꯃꯅꯨꯡꯗ ꯊꯝꯕ ꯅꯣꯡꯁꯥ ꯑꯃꯒꯨꯝ ꯂꯩ꯫ ꯑꯩꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯄꯒꯤ ꯏꯇꯤꯛ ꯂꯩꯇꯦ ꯉꯥꯟꯊꯣꯏ꯫ ꯑꯃꯔꯣꯝꯗ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯊꯥꯖꯕꯁꯦ ꯑꯩ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯂꯨꯍꯣꯡꯗ꯭ꯔꯣ? ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯆꯤꯟꯃꯛꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯥꯏ? ꯂꯨꯔ ꯇꯥꯟꯐꯝ ꯌꯧꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯅ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯃꯥꯏ ꯂꯩꯒꯦ ꯈꯟꯕꯅꯣ? ꯑꯩꯒꯤ ꯋꯥꯁꯛ ꯑꯗꯣ ꯅꯪꯅ ꯂꯥꯏꯅ ꯍꯦꯛꯇ ꯂꯧꯕꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯅꯈꯣꯏꯗꯅ ꯇꯥꯛꯂꯤꯕ꯭ꯔꯥ? ꯉꯥꯟꯊꯣꯏ, ꯅꯪ ꯆꯪꯈ꯭ꯔꯣ꯫ ꯀꯅꯥꯃꯅ ꯎꯈ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ꯫ ꯄꯨꯟꯁꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯅꯪꯒꯤ ꯃꯃꯤꯗꯤ ꯊꯃꯣꯏ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯥꯍꯧꯔꯒꯅꯤ꯫ ꯅꯣꯡꯗꯝꯕ ꯃꯥꯅ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤꯕꯨ ꯇꯝꯂꯤꯕ ꯌꯦꯡꯂꯁꯤ꯫
ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯏꯕꯣꯡ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯏꯕꯣꯡ ꯃꯍꯥꯛ ꯆꯠꯈꯤ ꯔꯥꯖꯀꯨꯃꯥꯔꯤ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯊꯃꯣꯏ ꯄꯦꯟꯗꯅ ꯀꯞꯆꯍꯧꯏ ꯂꯥꯞꯇꯛ ꯂꯦꯞꯂꯝꯕ ꯁꯦꯅꯨ ꯂꯩꯕꯥꯛ ꯂꯩ ꯅꯨꯄꯥꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯃꯆꯥꯏꯕꯦꯝꯃ ꯍꯧꯅꯗꯦꯁꯦ ꯑꯗꯨꯝꯅ ꯀꯞꯄꯤꯒꯅꯨ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯁꯨꯝꯂꯣꯏ ꯃꯅꯨꯡ ꯆꯪꯗꯕ ꯇꯧꯁꯦ ꯀꯅꯥꯃꯅ ꯎꯈꯤꯅꯤ ꯃꯆꯥꯏꯕꯦꯝꯃ ꯂꯩꯕꯥꯛ ꯂꯩ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯄꯣꯛ ꯑꯁꯤꯗ ꯄꯣꯛꯂꯝꯗ꯭ꯔꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯇꯨꯡꯇꯖꯔꯝꯒꯅꯤꯀꯣ ꯂꯩꯕꯥꯛ ꯂꯩ ꯃꯆꯥꯏꯕꯦꯝꯃ ꯀꯔꯤ ꯃꯇꯧꯅꯣ ꯑꯗꯨꯝꯅ ꯇꯦꯡꯊꯥꯔꯕꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯌꯨ ꯀꯔꯤꯅ ꯐꯩ ꯍꯥꯏꯕꯗꯣ ꯀꯥꯗ ꯆꯪꯗꯨꯅ ꯈꯟꯊꯕꯤꯔꯔꯣ ꯁꯤ ꯑꯃꯨꯛꯇ ꯃꯅꯨꯡꯗ ꯆꯪꯂꯁꯤ ꯃꯆꯥꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯉꯥꯟꯊꯣꯏꯂꯦꯝꯕꯤꯕꯨ ꯄꯨꯁꯤꯟꯈ꯭ꯔꯤ ꯃꯆꯥꯏꯕꯦꯝꯃ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯊꯨꯒꯥꯏꯔꯤꯕ ꯁꯛꯇꯝ ꯂꯣꯠꯂꯤꯕ ꯑꯔꯣꯟꯕ ꯅꯨꯄꯥ ꯑꯁꯤꯅꯀꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯅꯥ ꯑꯃꯅ ꯈꯪꯗꯦ ꯁꯦꯅꯨ ꯂꯩꯕꯥꯛ ꯂꯩ ꯅꯠꯇꯅ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃ ꯂꯩꯔꯕ ꯃꯇꯨꯡ ꯈꯨꯃꯟ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯊꯤꯟꯒꯥꯟꯕ ꯃꯄꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯌꯣꯏꯃꯌꯥꯏꯒ ꯂꯣꯏꯅꯅ ꯅꯣꯡꯂꯦꯟ ꯈꯣꯝꯕꯒꯤ ꯅꯤꯡꯊꯧ ꯀꯣꯜꯗ ꯑꯍꯥꯎ ꯑꯇꯨꯝ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃ ꯄꯨꯔꯗꯨꯅ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯧ ꯃꯄꯥ ꯃꯆꯥ ꯄꯨꯟꯅ ꯍꯦꯛ ꯂꯥꯛꯂꯕꯗ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯈꯣꯝꯕ ꯃꯥꯒꯤ ꯃꯆꯥ ꯃꯔꯤ ꯑꯃꯗꯤ ꯂꯩꯃ ꯁꯅꯥ ꯇꯝꯐꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯊꯤꯟꯒꯥꯟꯕ ꯃꯥꯅ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯁꯤꯡꯍꯦꯟꯕꯤ ꯃꯥꯗꯤ ꯊꯃꯣꯏꯗ ꯈꯪꯍꯧꯗ ꯅꯨꯡꯁꯤꯕ ꯄꯣꯛꯈꯤ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯊꯤꯟꯒꯥꯟꯕ ꯃꯥꯁꯨ ꯉꯥꯟꯊꯣꯏꯂꯦꯝꯕꯤꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯈꯤꯕꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯤꯡꯁꯤꯡꯍꯦꯟꯕꯤꯕꯨ ꯑꯣꯏꯅ ꯎꯖꯈꯤ ꯃꯍꯥꯛꯁꯨ ꯈꯪꯍꯧꯗ ꯊꯃꯣꯏꯗ ꯏꯍꯨꯜ ꯐꯥꯎꯈꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯤ ꯃꯥꯒ ꯍꯥꯏꯅꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯅꯤꯡꯁꯤꯡꯍꯦꯟꯕꯤꯅꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯃꯤꯠꯐꯝ ꯍꯣꯡꯅꯗ ꯃꯤꯆꯥꯟꯅꯗꯨꯅ ꯌꯦꯡꯅꯩ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯃꯥꯗꯤ ꯇꯣꯝꯊꯤꯟꯒꯥꯟꯕ ꯃꯥꯕꯨ ꯍꯥꯟꯅ ꯌꯦꯡꯗ ꯇꯨꯃꯤꯟꯅ ꯇꯨꯃꯛ ꯂꯦꯞꯂꯤ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯈꯣꯝꯕ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯂꯗꯨꯅ ꯅꯤꯡꯊꯧ ꯌꯣꯏꯃꯌꯥꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯊꯤꯟꯒꯥꯟꯕ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯉꯥꯟꯊꯣꯏꯂꯦꯝꯕꯤꯕꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯕ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯎꯅꯍꯜꯂꯝꯃꯤ ꯇꯣꯝꯊꯤꯟꯒꯥꯟꯕ ꯃꯥꯗꯤ ꯅꯤꯡꯁꯤꯡꯍꯦꯟꯕꯤꯕꯨ ꯊꯣꯔꯛꯀꯗ꯭ꯔꯥ ꯈꯟ ꯍꯔꯥꯎꯅ ꯉꯥꯏꯖꯔꯝꯕ ꯉꯥꯟꯊꯣꯏꯂꯦꯝꯕꯤꯅ ꯊꯣꯔꯛꯂꯤꯕꯗꯨ ꯎꯕꯗ ꯆꯃꯝꯅꯔꯝꯃꯤ ꯀꯔꯤꯅꯣ ꯈꯪꯅꯤꯡꯅ ꯈꯣꯟꯖꯦꯜ ꯇꯞꯅ ꯍꯪꯂꯛꯏ ꯁꯣꯝ ꯃꯆꯥꯏꯕꯦꯝꯃ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯤ ꯃꯆꯥꯏꯕꯨꯡꯉꯣ ꯑꯩ ꯏꯄꯥ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯈꯣꯝꯕꯒꯤ ꯑꯍꯨꯝꯁꯨꯕꯤ ꯃꯃꯧ ꯔꯥꯖꯀꯨꯃꯥꯔꯤ ꯉꯥꯟꯊꯣꯏꯂꯦꯝꯕꯤꯅꯤ ꯑꯗꯨꯗꯤ ꯉꯔꯥꯡ ꯃꯆꯥꯏꯕꯦꯝꯃꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯂꯦꯞꯄ ꯅꯨꯆꯥꯗꯨꯅ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯁꯤꯡꯍꯦꯟꯕꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯇꯣꯝꯕꯤꯅꯤ ꯃꯆꯥꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯟꯒꯥꯟꯕ ꯅꯤꯡꯁꯤꯡꯍꯦꯟꯕꯤꯒꯤ ꯃꯤꯡ ꯈꯪꯂꯕꯗ ꯃꯇꯣꯝꯇ ꯑꯃꯨꯛ ꯑꯁꯨꯝꯅ ꯁꯣꯟꯖꯩ ꯅꯤꯡꯁꯤꯡꯍꯦꯟꯕꯤ ꯑꯣ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯔꯨꯔꯤꯕ ꯃꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯁꯤꯡꯍꯦꯟꯕꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯣꯝꯊꯤꯟꯒꯥꯟꯕ ꯉꯥꯟꯊꯣꯏꯂꯦꯝꯕꯤꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯆꯥꯏꯕꯦꯝꯃ ꯑꯩꯅ ꯉꯔꯥꯡ ꯅꯤꯡꯊꯧꯀꯣꯜ ꯑꯁꯤ ꯇꯝꯅ ꯂꯥꯛꯄꯗ ꯈꯥꯔꯣꯝꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯅꯤꯡꯊꯤꯔꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃ ꯂꯩꯍꯧꯏ ꯏꯁꯤꯡ ꯆꯥꯏꯕꯤꯗꯨꯕꯨ ꯑꯃꯨꯛꯇꯪ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯑꯩ ꯌꯦꯡꯖꯅꯤꯡꯏ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯑꯃꯨꯛꯇ ꯆꯠꯆꯔꯨꯒꯦ ꯍꯥꯏꯕꯕꯨ ꯐꯒꯅꯤ ꯃꯆꯥꯏꯕꯨꯡꯉꯣ ꯑꯩ ꯏꯄꯥ ꯅꯤꯡꯊꯧꯗ ꯍꯪꯒꯠꯆꯒꯦ ꯈꯣꯡꯁꯥꯟꯅꯕ ꯂꯥꯟꯃꯤ ꯊꯧꯔꯥꯡ ꯇꯧꯅꯕꯁꯨ ꯑꯩ ꯍꯥꯏꯖꯔꯨꯈꯤꯒꯦ ꯑꯗꯨꯗꯤ ꯃꯆꯥꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯁꯤꯡꯍꯦꯟꯕꯤꯕꯨꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯃꯥꯕꯨꯁꯨ ꯄꯨꯕꯤꯔꯛꯎ ꯍꯥꯏꯕꯕꯨ ꯃꯆꯥꯏꯕꯨꯡꯉꯣ ꯑꯩ ꯏꯅꯥꯎꯗ ꯍꯥꯏꯖꯔꯨꯒꯦ ꯑꯗꯨꯗꯤ ꯂꯩꯕꯤꯍꯧꯀꯣ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯆꯥꯏꯕꯦꯝꯃ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯏ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯥꯒꯤꯁꯤꯕꯨ ꯑꯩꯒꯤ ꯏꯅꯥꯎ ꯅꯤꯡꯁꯤꯡꯍꯦꯟꯕꯤꯕꯨ ꯄꯥꯝꯂꯤꯕ ꯖꯥꯠꯂꯥ ꯑꯣꯏꯔꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯅꯤꯗ ꯇꯥꯏꯕꯪ ꯃꯄꯨ ꯑꯩꯕꯨ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯊꯤꯟꯒꯥꯟꯕꯒ ꯊꯨꯡꯅꯍꯟꯕꯤꯒꯅꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯥ ꯅꯠꯇꯅ ꯑꯩ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯑꯁꯤ ꯈꯜꯂꯗꯨꯅ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯧ ꯌꯣꯏꯃꯌꯥꯏ ꯃꯥꯁꯨ ꯅꯣꯡꯂꯦꯟ ꯈꯣꯝꯕꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯅꯤꯡꯊꯧ ꯌꯣꯏꯃꯌꯥꯏ ꯂꯩꯔꯝꯕꯗꯨꯗ ꯇꯟꯅ ꯇꯟꯅ ꯆꯪꯂꯛꯇꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯄꯥ ꯅꯤꯡꯊꯧ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯊꯤꯟꯒꯥꯟꯕꯅ ꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯂꯩꯈꯝ ꯏꯁꯤꯡ ꯆꯥꯏꯕꯤ ꯌꯦꯡꯕ ꯆꯠꯅꯤꯡꯉꯤ ꯇꯥꯛꯄꯤꯔꯛꯏ ꯏꯁꯤꯡ ꯆꯥꯏꯕꯤꯗꯨꯕꯨ ꯌꯦꯡꯕ ꯆꯠꯅꯕ ꯏꯄꯥ ꯅꯤꯡꯊꯧꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯗꯤ ꯂꯥꯟꯃꯤ ꯈꯔ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ ꯏꯄꯥ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯈꯣꯝꯕꯅ ꯏꯆꯥ ꯇꯣꯝꯊꯤꯟꯒꯥꯟꯕꯅ ꯂꯩꯈꯝ ꯏꯁꯤꯡ ꯆꯥꯏꯕꯤ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕ
ꯑꯗꯨꯗꯤ ꯅꯈꯣꯏꯅꯤ ꯈꯛꯇ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ? ꯀꯅꯥ ꯑꯃ ꯄꯨꯔꯣꯏꯗ꯭ꯔꯣ? ꯏꯄꯥ ꯅꯤꯡꯊꯧ, ꯏꯅꯥꯎ ꯅꯤꯡꯁꯤꯡꯍꯦꯟꯕꯤꯁꯨ ꯄꯨꯖꯈꯤꯒꯦ꯫ ꯑꯩꯒꯤ ꯁꯦꯅꯣ ꯑꯁꯥꯟꯕꯤ ꯂꯩꯕꯥꯛ ꯂꯩꯒ ꯄꯨꯟꯅ ꯆꯠꯆꯔꯒꯦ ꯏꯄꯥ ꯅꯤꯡꯊꯧ꯫ ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯩ ꯌꯥꯏꯍꯦꯟꯕ ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯏꯆꯥꯅꯨꯄꯤꯒ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯊꯤꯟꯉꯥꯟꯕꯒ ꯂꯩꯈꯝ ꯏꯁꯤꯡ ꯆꯥꯏꯕꯤ ꯌꯦꯡꯕ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤ ꯈꯔ ꯆꯦꯜꯂꯣ꯫ ꯅꯪꯁꯨ ꯆꯠꯄ ꯌꯥꯎꯔꯨꯁꯣ꯫ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯄꯨꯈꯣ꯫ ꯁꯒꯣꯜ ꯒꯥꯔꯤꯒ ꯊꯧꯔꯥꯡ ꯇꯧꯔꯨꯁꯣ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯊꯦꯡꯈꯤꯅꯕꯅꯤ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯌꯥꯏꯍꯦꯟꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯉꯥꯟꯊꯣꯏꯂꯦꯝꯕꯤꯁꯨ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯗꯨꯗꯤ ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥ ꯑꯃꯨꯛ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ, ꯂꯣꯏꯁꯤꯟꯖꯔꯨꯔꯣ꯫ ꯐꯒꯅꯤ ꯏꯄꯥ ꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯉꯥꯟꯊꯣꯏꯂꯦꯝꯕꯤꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯆꯠꯈ꯭ꯔꯕꯗ ꯅꯨꯡꯂꯦꯟ ꯈꯨꯝꯕ ꯅꯤꯡꯊꯧꯌꯣꯏ ꯃꯌꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯨꯞ, ꯅꯆꯥ ꯏꯆꯥꯁꯤ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯔ ꯃꯥꯜꯂꯤꯅꯦ ꯃꯔꯨꯞ꯫ ꯅꯨꯡꯉꯥꯏꯔꯦꯗ꯫ ꯍꯣꯏꯅꯦ ꯃꯔꯨꯞ, ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯤ ꯉꯥꯟꯊꯣꯏꯂꯦꯝꯕꯤꯒꯤ ꯅꯤꯡꯊꯤꯕꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯎꯕꯗ ꯏꯆꯥ ꯇꯣꯝꯊꯤꯟꯉꯥꯟꯕ ꯃꯥꯅ ꯈꯣꯏꯗꯥꯔ ꯃꯥꯜꯂꯦꯅꯦ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯖꯈ꯭ꯔꯦꯗ ꯃꯔꯨꯞ ꯏꯃꯧ ꯉꯥꯟꯊꯣꯏꯂꯦꯝꯕꯤꯁꯦ꯫ ꯅꯠꯇꯦ, ꯂꯥꯏꯔꯦꯝꯕꯤꯕꯨ ꯃꯥꯜꯂꯤꯅꯦ꯫ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯔꯤ ꯃꯔꯨꯞ꯫ ꯑꯗꯨꯕꯨꯗꯤ ꯃꯔꯨꯞ ꯃꯃꯥ ꯂꯩꯃ ꯂꯧ ꯇꯧꯔꯤꯅꯤꯅꯦ꯫ ꯃꯥꯅꯤ ꯃꯥꯅꯤ ꯃꯔꯨꯞ, ꯆꯨꯝꯃꯤ ꯆꯨꯝꯃꯤ꯫ ꯁꯣꯝꯗꯅ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯃꯅꯥꯎꯅꯨꯄꯤ ꯅꯤꯡꯁꯤꯡꯍꯦꯟꯕꯤꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯦꯝꯒꯤ ꯅꯤꯡꯁꯤꯡꯍꯦꯟꯕꯤ, ꯆꯔꯩ ꯐꯤꯖꯣꯜ ꯍꯣꯡꯂꯣ꯫ ꯏꯆꯦꯒ ꯄꯨꯟꯅ ꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯂꯩꯈꯝ ꯏꯁꯤꯡ ꯆꯥꯏꯕꯤꯗ ꯂꯝ ꯀꯣꯏꯕ ꯆꯠꯂꯨꯁꯤ꯫ ꯅꯤꯡꯁꯤꯡꯍꯦꯟꯕꯤ ꯑꯉꯧꯕ ꯆꯦꯕꯥꯡ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯔꯝꯕꯗꯨ ꯃꯆꯦꯝ ꯆꯪꯂꯛꯄ ꯎꯕꯗ ꯌꯥꯡꯅ ꯂꯣꯠꯁꯤꯟꯈꯤ꯫ ꯏꯆꯦ, ꯀꯔꯤ ꯍꯥꯏꯕ? ꯃꯇꯧꯗꯨꯗ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯀꯔꯤꯅꯣ ꯀꯟꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥ ꯊꯩꯗꯣꯛꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯆꯦꯒ ꯂꯩꯈꯝ ꯏꯁꯤꯡ ꯆꯥꯏꯕꯤ ꯌꯦꯡꯕ ꯆꯠꯂꯨꯁꯤ ꯍꯥꯏꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯣꯏꯁꯤꯜꯂꯨꯁꯤ꯫ ꯏꯆꯦ, ꯀꯅꯥꯒ ꯆꯠꯇꯣꯏꯅꯣ ꯍꯥꯏꯁꯤꯕꯣ? ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯊꯤꯟꯉꯥꯟꯕꯒ ꯄꯨꯟꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯅꯪꯕꯨ ꯆꯠꯅꯤꯡꯗꯕ꯭ꯔꯅꯦ? ꯏꯆꯦ, ꯑꯩ ꯆꯠꯄ ꯌꯥꯎꯔꯔꯣꯏꯒꯦꯗ꯫ ꯅꯈꯣꯏꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯖꯔꯒ ꯆꯠꯄꯗꯨꯗ ꯑꯩꯅ ꯀꯔꯝꯅ ꯂꯥꯛꯇꯣꯏꯅꯣ? ꯏꯆꯦ, ꯑꯗꯨꯝ ꯆꯠꯄꯤꯔꯨꯔꯣ ꯏꯆꯦ, ꯑꯩ ꯈꯣꯏꯅ ꯆꯠꯂꯒꯦ꯫ ꯍꯥꯏꯃ, ꯏꯆꯦ ꯈꯛꯇꯅ ꯆꯠꯁꯤ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ꯫ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯊꯤꯟꯉꯥꯟꯕ ꯃꯁꯥꯅ ꯅꯪꯕꯨꯁꯨ ꯄꯨꯕꯤꯔꯛꯎ꯫ ꯏꯆꯦꯗ ꯃꯁꯤꯃꯛꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯂꯥꯛꯑꯣꯁꯦ, ꯂꯣꯏꯁꯤꯜꯂꯨꯔꯣ꯫ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯊꯤꯟꯉꯥꯟꯕꯅ ꯑꯁꯦꯡꯕ ꯍꯥꯏꯔꯛꯄ꯭ꯔꯥ ꯏꯆꯦ? ꯑꯁ, ꯏꯆꯦꯅꯕꯨ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯕ꯭ꯔꯅꯦ? ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯊꯥꯖꯗ꯭ꯔꯤꯔꯕ? ꯊꯥꯖꯩ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯍꯦꯟꯕꯤ ꯐꯖꯕ ꯐꯤꯖꯣꯜ ꯍꯣꯡꯕ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯃꯅꯥꯎ ꯅꯤꯡꯁꯤꯡꯍꯦꯟꯕꯤ ꯆꯠꯈ꯭ꯔꯕꯗ ꯄꯨꯁꯤꯟꯕ ꯀꯥꯎꯔꯕ ꯐꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯧꯕ ꯆꯦꯕꯥꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯕ ꯍꯧꯏ꯫ ꯎꯔꯦ, ꯅꯤꯡꯁꯤꯡꯍꯦꯟꯕꯤꯅ ꯇꯣꯝꯊꯤꯟꯉꯥꯟꯕꯕꯨ ꯅꯨꯡꯁꯤꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗ꯭ꯔꯕ ꯄꯦꯟꯗ꯭ꯔꯕ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯀꯌꯥ ꯃꯌꯦꯛ ꯂꯥꯅ ꯏꯔꯤꯕ ꯑꯗꯨ꯫ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯃꯥꯏꯊꯣꯡꯗ ꯃꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ꯫ ꯃꯁꯦꯝ ꯑꯩꯒꯤꯅꯤ ꯈꯟꯅ ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯗꯨꯛ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯄꯨ ꯅꯪꯅ ꯀꯠꯊꯣꯛꯄ ꯉꯝꯂꯕ? ꯏꯆꯦꯒꯤ ꯅꯤꯡꯁꯤꯡꯍꯦꯟꯕꯤ, ꯅꯪꯅ ꯏꯆꯦꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯕꯣꯏꯗꯀꯣ? ꯏꯆꯦꯒꯤꯗꯤ ꯅꯨꯡꯁꯤꯅꯖꯕ ꯂꯩꯖꯩ꯫ ꯋꯥꯔꯨꯅꯨ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯏꯆꯦꯅ ꯁꯣꯏꯗꯅ ꯄꯟꯊꯨꯡ ꯌꯧꯍꯜꯂꯒꯦ꯫ ꯑꯄꯪꯕꯤꯁꯤꯗꯤ ꯍꯥꯏꯅ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯃꯃꯣꯟ ꯅꯣꯛꯆꯩ꯫ ꯅꯤꯡꯁꯤꯡꯍꯦꯟꯕꯤꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯔꯛꯏ꯫ ꯏꯆꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯑꯩ ꯂꯣꯏꯔꯦ꯫ ꯆꯠꯂꯁꯤ꯫ ꯑꯗꯣ ꯏꯆꯦ, ꯅꯥꯆꯣꯝꯁꯤꯃꯒ ꯆꯤꯟꯁꯤꯜꯂꯨꯁꯤ, ꯏꯆꯦ ꯆꯤꯟꯕꯤꯒꯦ꯫ ꯑꯗꯨꯗꯤ ꯏꯆꯦꯒꯤꯗꯤ? ꯑꯩꯒꯤꯗꯤ ꯌꯥꯔꯦ, ꯏꯆꯦꯅ ꯅꯪꯕꯨ ꯆꯤꯜꯍꯟꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯅꯣꯛꯃꯤꯟꯅꯗꯨꯅ ꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯁꯦꯅꯥꯄꯇꯤ ꯌꯥꯏꯍꯦꯟꯕꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯇꯣꯝꯊꯤꯟꯉꯥꯟꯕ, ꯅꯤꯡꯁꯤꯡꯍꯦꯟꯕꯤ ꯑꯃꯗꯤ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯄꯨꯟꯅ ꯂꯩꯈꯝ ꯏꯁꯤꯡ ꯆꯥꯏꯕꯤ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯨꯕꯗ ꯃꯍꯧꯁꯥꯒꯤ ꯐꯖꯔ ꯁꯛꯇꯝ ꯌꯦꯡꯂꯗꯨꯅ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯊꯤꯟꯉꯥꯟꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯩ ꯋꯥꯐꯝ ꯑꯃ ꯊꯧꯗꯣꯛꯆꯒꯦ꯫ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯌꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯩ꯫ ꯃꯆꯥ ꯏꯕꯦꯝꯃ, ꯀꯔꯝꯕ ꯋꯥꯐꯝ? ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯕꯤꯌꯨ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯏꯅꯥꯎ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯁꯤꯡꯍꯦꯟꯕꯤꯕꯨ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯅꯨꯡꯁꯤꯅꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ
ꯑꯩ ꯑꯃꯅ ꯆꯪꯁꯤꯟꯗꯨꯅ ꯏꯁꯥꯃꯛꯁꯨ ꯊꯃꯣꯏ ꯀꯥꯏꯍꯟꯕꯗꯤ ꯑꯩ ꯄꯥꯝꯖꯗꯦ꯫ ꯅꯤꯡꯊꯤꯅ ꯍꯥꯏꯖꯔꯕꯗꯤ ꯏꯄꯥ ꯅꯤꯡꯊꯧꯅꯁꯨ ꯌꯥꯕꯤꯔꯛꯀꯅꯤ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯞꯅꯔꯤꯕ ꯃꯖꯥꯏꯕꯨꯡꯉꯣ ꯑꯃꯗꯤ ꯑꯩꯒꯤ ꯏꯅꯥꯎꯒꯤ ꯊꯃꯣꯏ ꯉꯁꯤꯗꯤ ꯑꯩꯅ ꯇꯥꯏꯁꯤꯟꯖꯔꯒꯦ ꯈꯜꯂꯤ꯫ ꯋꯥꯐꯝ ꯑꯁꯦ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯀꯔꯤ ꯈꯟꯕꯤꯕꯒꯦ? ꯅꯤꯡꯁꯤꯡꯍꯦꯟꯕꯤ ꯃꯁꯦꯝꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯃꯁꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯀꯔꯤꯅꯣ ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ ꯑꯩ ꯉꯝꯂꯣꯏ꯫ ꯏꯆꯦꯒꯤ ꯅꯨꯡꯁꯤꯕ ꯃꯅꯥꯎ ꯑꯣꯏꯅ ꯂꯧꯕ ꯉꯝꯖꯔꯣꯏ ꯏꯆꯦ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯏꯆꯦꯒꯤ ꯅꯤꯡꯁꯤꯡꯍꯦꯟꯕꯤ ꯇꯞꯊꯈꯣ, ꯏꯆꯦ ꯋꯥꯍꯩꯒꯤ ꯇꯥꯔꯣ꯫ ꯏꯆꯦꯒꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯀꯅꯥ ꯑꯃ ꯂꯩꯖꯩ꯫ ꯏꯄꯥ ꯅꯤꯡꯊꯧ ꯀꯤꯕꯗꯒꯤ ꯏꯆꯦꯅ ꯋꯥꯐꯝ ꯑꯁꯦ ꯅꯈꯣꯏ ꯄꯨꯝꯕꯗꯒꯤ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯔꯥꯖꯀꯨꯃꯥꯔ ꯇꯨꯝꯊꯤꯟꯉꯥꯟꯕꯅ ꯅꯨꯡꯁꯤꯖꯔꯤꯕꯁꯦ ꯏꯆꯦꯕꯨ ꯅꯠꯇꯦ, ꯑꯄꯪꯕꯤ ꯅꯪꯕꯨꯅꯤ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯏꯆꯦ? ꯔꯥꯖꯀꯨꯃꯥꯔ ꯇꯨꯝꯊꯤꯟꯉꯥꯟꯕ ꯉꯥꯟꯊꯣꯏꯂꯦꯝꯕꯤꯒꯤ ꯋꯥꯍꯩ ꯇꯥꯔꯝꯂꯒ ꯃꯥꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯁꯤꯡꯍꯦꯟꯕꯤ, ꯃꯖꯥꯏꯕꯦꯝꯃ ꯉꯥꯟꯊꯣꯏꯂꯦꯝꯕꯤꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ꯫ ꯑꯩꯅ ꯑꯍꯥꯟꯕ ꯎꯖꯈꯤꯕꯗꯤ ꯅꯪꯅꯤ, ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯈꯤꯕꯁꯨ ꯅꯪꯅꯤ꯫ ꯑꯩꯗꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯊꯥꯂꯣꯏ ꯑꯣꯏꯅꯕ ꯍꯥꯏꯅꯔꯤꯕꯁꯦ ꯅꯪꯕꯨꯅꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯏ꯫ ꯃꯖꯥꯏꯕꯦꯝꯃ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯑꯩ ꯏꯄꯥ ꯅꯤꯡꯊꯧꯗ ꯀꯔꯝ ꯁꯦꯡꯗꯣꯛꯁꯤꯒꯦ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯅꯪꯒꯤ ꯋꯥꯈꯜꯅ ꯀꯔꯤꯅꯣ ꯈꯪꯅꯤꯡꯂꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯅꯕ ꯑꯩꯅ ꯃꯖꯥꯏꯕꯦꯝꯃ ꯉꯥꯟꯊꯣꯏꯂꯦꯝꯕꯤꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯇꯥꯔꯕ꯭ꯔꯥ ꯏꯆꯦꯒꯤ ꯅꯤꯡꯁꯤꯡꯍꯦꯟꯕꯤ? ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕ ꯋꯥꯈꯜ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯨꯔꯒꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯂꯥꯞꯅ ꯌꯦꯡꯂꯤꯕ ꯃꯃꯥꯏ ꯇꯪꯈꯥꯏ ꯈꯨꯝꯂꯤꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯣ ꯉꯥꯟꯊꯣꯏ, ꯅꯪꯗꯤ ꯉꯁꯤ ꯄꯨꯛꯆꯦꯜ ꯑꯣꯜꯂꯕꯀꯣ? ꯅꯪꯕꯨ ꯅꯣꯡꯃ ꯏꯐꯝꯗ ꯋꯥꯁꯛꯈꯤꯕꯗꯥꯏ ꯑꯩ ꯅꯠꯇꯅ ꯀꯅꯥ ꯑꯃ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ, ꯑꯗꯨꯒ ꯉꯁꯤꯅ ꯑꯄꯦꯟꯕ ꯃꯣꯟꯕꯤꯅꯣ ꯅꯪꯕꯨ ꯔꯥꯖꯀꯨꯃꯥꯔ ꯃꯥꯒ ꯂꯨꯍꯣꯡꯈ꯭ꯔꯣ ꯍꯥꯏꯅ ꯏꯟꯊꯣꯛꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯝꯕꯟꯕ ꯄꯣꯛꯏ ꯉꯥꯟꯊꯣꯏ꯫ ꯑꯩ ꯅꯪꯒ ꯀꯔꯝꯅ ꯂꯥꯞꯅꯒꯗꯕꯅꯣ? ꯑꯩ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯉꯥꯟꯊꯣꯏ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯈꯥꯁꯤꯛꯇꯨꯅ ꯈꯥꯡꯉꯤ꯫ ꯀꯨꯞꯄ ꯂꯩꯇ ꯌꯦꯡꯂꯤꯕ ꯃꯤꯠ ꯑꯗꯨꯗꯒꯤꯁꯨ ꯄꯤꯔꯥꯡ ꯏꯔꯤꯛ ꯑꯃ ꯁꯤꯟꯊꯔꯛꯏ꯫ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯃꯥꯁꯨ ꯃꯃꯣꯟ ꯈꯖꯤꯛ ꯅꯣꯛꯇꯨꯅ ꯌꯦꯡꯖꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯥꯎꯕ ꯈꯝꯕꯟꯕ ꯑꯅꯤ ꯄꯨꯟꯈꯤꯕꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤ ꯅꯨꯄꯥꯗꯣ꯫ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯃꯥꯁꯨ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ꯫ ꯏꯕꯨꯡ, ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯑꯄꯟꯕ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕ ꯍꯥꯏꯕꯕꯨ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯑꯁꯥꯎꯕꯗꯨꯗ ꯃꯉꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯦ ꯈꯪꯂꯕꯗꯤ ꯏꯄꯥ ꯅꯤꯡꯊꯧꯁꯨ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ, ꯑꯩꯅ ꯊꯥꯖꯩꯕꯣ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯃꯈꯣꯏ ꯑꯍꯨꯝ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯛꯄꯗ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯈꯣꯝꯕꯁꯨ ꯌꯥꯏꯍꯦꯟꯕꯕꯨ ꯉꯥꯏꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯁꯤꯡ ꯍꯜꯂꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ: ꯏꯆꯥꯆꯥ, ꯅꯈꯣꯏ ꯍꯜꯂꯛꯂꯕ꯭ꯔꯥ? ꯆꯪꯉꯨ꯫ ꯌꯥꯏꯍꯦꯟꯕ, ꯅꯪ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯈꯣ꯫ ꯌꯥꯏꯍꯦꯟꯕꯁꯨ ꯆꯪꯁꯤꯟꯗꯨꯅ ꯍꯪꯖꯩ꯫ ꯏꯅꯤꯡꯊꯧ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯌꯥꯏꯍꯦꯟꯕ, ꯑꯩꯅ ꯍꯥꯏꯗꯨꯅꯤ, ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯂꯩꯔꯤꯕ ꯉꯝꯈꯩ ꯑꯗꯣ ꯊꯪꯅꯕ ꯂꯩꯕꯥꯛꯅ ꯍꯧꯖ ꯂꯥꯟ ꯑꯁꯨꯝ ꯇꯥꯔꯛꯂꯦ ꯍꯥꯏꯅ ꯉꯁꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯅ ꯄꯥꯎ ꯄꯨꯔꯛꯂꯦ꯫ ꯑꯗꯨꯅ ꯅꯪ ꯍꯌꯦꯡꯃꯛ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯇꯁꯦꯡꯅ ꯂꯥꯟ ꯇꯧꯕ ꯊꯣꯛꯂꯅꯤ꯫ ꯑꯗꯨꯅ ꯅꯪ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪ ꯄꯔꯥ ꯇꯝꯕꯤꯔꯨꯁꯣ꯫ ꯈꯣꯡꯆꯠ ꯑꯗꯣ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯂꯕꯗꯤ ꯅꯤꯡꯊꯧ ꯑꯩꯅ ꯃꯃꯜ ꯂꯥꯏꯇ꯭ꯔ ꯃꯅꯥ ꯀꯌꯥ ꯑꯃ ꯅꯪꯉꯣꯟꯗ ꯄꯤꯒꯅꯤ꯫ ꯆꯠꯂꯣ, ꯍꯌꯦꯡꯒꯤ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯨꯔꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯇꯥꯍꯧꯕ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯃꯥꯒꯤ ꯒꯥꯗ ꯆꯦꯟꯁꯤꯟꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯃꯃꯥꯏ ꯂꯣꯠꯁꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯀꯣꯔꯧꯁꯨ ꯅꯔꯜ ꯋꯥꯏꯈ꯭ꯔꯦ, ꯊꯥꯖꯃꯥꯁꯨ ꯊꯣꯔꯛꯂꯦ꯫ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯀꯞꯄ ꯌꯥꯕ ꯀꯞꯂꯨꯔꯒ ꯆꯣꯛꯊꯔꯝꯃꯤꯁꯅ ꯑꯅꯤꯅ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯕꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯌꯦꯡꯉꯤ꯫ ꯊꯥꯖꯃꯥꯕꯨ ꯎꯕꯗ ꯍꯧꯈ꯭ꯔꯕ ꯃꯇꯝꯁꯨ ꯃꯤꯠꯃꯥꯡꯗ ꯊꯣꯔꯛꯄꯒꯨꯝ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯑꯃꯒꯤ ꯊꯦꯡꯂ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗꯒꯤ ꯃꯈꯣꯜ ꯑꯃ ꯊꯣꯛꯍꯟꯗ ꯇꯨꯡꯃꯥꯡ ꯌꯦꯡꯗꯨꯅ ꯃꯗꯣꯝ ꯇꯨꯃꯤꯟ ꯊꯣꯔꯛꯂꯤ꯫ ꯊꯥꯅꯤꯜ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ 14 ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯊꯥꯕꯜ ꯃꯥꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯉꯥꯜꯂꯤ꯫ ꯑꯋꯥꯡ ꯊꯪꯕ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤꯗꯨꯁꯨ ꯂꯩꯔꯥꯡ ꯅꯤꯡꯊꯤꯕꯤ ꯊꯔꯣ ꯑꯉꯧꯕ ꯀꯌꯥ ꯃꯁꯤꯡ ꯊꯤꯉꯝꯗ ꯂꯩꯁꯥꯠ ꯇꯝꯂꯤ꯫ ꯃꯦꯡꯂ ꯊꯥꯕꯜ ꯃꯥꯒꯤ ꯃꯉꯥꯜꯗ ꯅꯨꯡꯁꯤꯔ ꯂꯩꯔꯥꯡ ꯀꯌꯥꯗꯨ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯤꯕ
malang mangi ipomda thek na nong na jagoi sari. Tharo matana leisa tamra leirang thabalei masu thabal mabu ngaijaramba oibana nungsira leina miyenduna pena leisa tamsai. Nganthoi lembi masu asum tapna lakpana konunggi awang thangba mafam adu yaurakle. Miyeng khasik honglubabu ure singil tharo leirang mana thotlabi leina losinda thabal magi mangalda ningthina leisa tamlibadu. Kana ukhini mi paina lakpagi chingnaba saktam masu mangki. Tabara magi ngangtak tawba chinbalna mumon minok tamlei. Masindasu madom tumin sonsei. Onthokna su ningthijayda singil tharo nangse. Korong nungsagi maisada leina pumba bulot. Pumduna leiramlaga jana sabi thasa magi thabal manganda thotla leina pudoktuna naning tamna leisat putamliboy. Nangi na tauraga mathot karak libi nusai ki thamoise irang langli ita. Chinbal da tapna sumsonduna tapna khong thanglakpabu Rajkumari nganthoi lembi kanagumbi mana magi khudang tapaiduna kasinamata satchingsinki. Lona thupna lakhiba oibana khanghauda tawrakliba mataw aduda nganthoi lembi khangpre khangladuna lahoge masin lengbabu nanghauda magi masin du mensinki. Nganthoi lembi masado thakatkiduna kanano haina sat yenglakpabu ure. Sungpiral sarba saktam wang saura mapok matang phara sabat mura pisum aniga panana muna yengliba misna ani maithong tangkhai khumlamba amuwa phi adu loktoktuna ngaurayaton uttuna maguleira saktam kaloinana yahenba mana momon minok khajik tamduna lepliba do. Nganthoi lembi pakhatlambadu phathaduna kanasu taroido mohongda nason pik nairei. As ibo nangsidi aidi kanam oirube khalure pakhatluri duga hairaga nganthoi lembi sauri bahaido oira mali mamaido satlai thoki. Sauri ro nungsiduna sumlaknabanida si saurano hoi lanjare ahinga thengmasida aina kana khangkhanta kina kina laklaga aibo mu nangna laknari ne khangi ai loi khange nangna ise nungsibu nate kaisu warau zarono ba si ai lale harsimaktada. Nganthoi lembi khumdi mamai adu leithoktuna adumak lei mataw aduda yaihenba leplambadagi khuru thupna kunthaduna makhutlona duna haijare mazai bema nadai lanjare nadai ana langjakibagi jairak bibiro ai jingnaba leita lawjaragi. Nganthoi lembi yahenbagi mataw ubada satpham tharaktuna hairei ibo aina dum haibigano hairaga mazai bema kaubiranu haijababu karigino nangna sum kawrise nangnadi sum saroga leire aduda nanai oibo aina soiki lankibi yarobadi ngakpiyo haijabani kaino. Adudi nanase leithatpa tare nang aina hausi hei kaino naini thado nganthoi thadoba nangsidi jairak biri yare ko dudi hoi yare adulaw mafam sida sum leibase nungaite lekol changlusi thabalsu yamna pai nangna pamjaba tharo ngobusu yam satlawbani yengmusi law haiduna yaihenba nganthoi lembi ki khudang adu paiduna singi mabu puduna anidu tharo kaya satliba pukri masadu ki mapal tamna lai. Nganthoi lembi harauna pukri masadu ki mapan aduda satpham thaduna tharo ama hekki haina makhut adu lami. Yaihenba masu yenglamlaga satchangsinduna tharo do manu oina hei aduga Nganthoi lembi ki samlang marum aduda thetpirei. Thabal magi mangalga mayoknana phamlibi mabu thamoi penni yengje yaihenba onthokna su ningthijai mazaibe manganthoi lembi laire paki laire makanagi bu sayon oiriba asu pukning huna phajabadi yaihenba masana masa phawba miku kharadi kautoksai ahengi sukla mamla atiya pungamsabi magi sangla samla lura misna anida tarang tarang thokliba thasmagi mamisu mayek sengna tari piktak tawu maithong angobu sebangumna palabi kuso ingla hengi nammi mana silakpada nuzamage thotla haksang da tangjariba tabaraba angobu pi singtak tawbi khwangda pamu maga unarani khan setjakhibi mayek naira phane yingjaningba maithongbu angaw malang mana maigai khangda humlakpada amuksu samlang mana maithong mabu khumjili tanawrabi kusaduna lamhela samlang mabu amuksu khumjinjai
ꯁꯩꯊꯥꯕꯅ ꯋꯥꯠꯂꯕꯤ ꯅꯤꯡꯊꯤꯕꯤ ꯃꯥꯕꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯄꯦꯟꯅ ꯌꯦꯡꯖꯔꯤ ꯌꯥꯏꯍꯦꯟꯕ꯫ ꯉꯥꯟꯊꯣꯏ ꯂꯦꯝꯕꯤ ꯌꯥꯏꯍꯦꯟꯕ ꯃꯥꯅ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯃꯃꯣꯟ ꯈꯖꯤꯛ ꯅꯣꯛꯂꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯨꯗꯒꯤ ꯏꯁꯤꯡ ꯈꯨꯖꯣꯛ ꯑꯃ ꯆꯥꯏꯁꯤꯜꯂꯤ꯫ ꯌꯥꯔꯦ ꯈꯔ ꯌꯦꯡꯂꯗꯤ ꯑꯩꯁꯦ ꯅꯣꯡꯗꯣꯜꯊꯛꯇ ꯊꯣꯛꯄꯤ ꯊꯥꯁꯨ ꯅꯠꯇꯤꯌꯦ ꯑꯉꯥꯎꯕꯧ꯫ ꯌꯥꯏꯍꯦꯟꯕ ꯃꯃꯥꯏꯗ ꯆꯣꯠꯂꯤꯕ ꯏꯁꯤꯡ ꯃꯔꯤ ꯈꯔ ꯑꯗꯨ ꯇꯩꯊꯣꯛꯂꯗꯨꯅ ꯃꯃꯣꯟ ꯈꯖꯤꯛ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤ ꯊꯥꯖ ꯑꯃ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗꯁꯨ ꯊꯣꯛꯂꯦ ꯍꯥꯏꯅ ꯈꯜꯂꯨꯔꯦ꯫ ꯊꯥꯒꯠꯃꯜꯂꯁꯨ ꯑꯣꯏꯗꯕ ꯑꯃ ꯌꯥꯎꯕꯅꯤꯀꯣ꯫ ꯑꯁꯦꯡꯕꯅꯤ ꯉꯥꯟꯊꯣꯏ, ꯅꯪꯁꯦ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯈꯪꯗꯦ꯫ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯎꯖꯕ ꯃꯤꯀꯨꯞꯇ ꯈꯪꯍꯧꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯊꯋꯥꯏ ꯂꯥꯛꯄꯤ ꯅꯪꯅ ꯂꯥꯛꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯥꯟꯊꯣꯏ, ꯅꯪꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯏꯄꯥ ꯅꯤꯡꯊꯧ ꯅꯣꯡꯂꯟ ꯈꯣꯟꯕꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯩꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯅ ꯄꯣꯛꯂꯝꯂꯕꯗꯤ ꯅꯪ ꯑꯩꯅ ꯉꯁꯤ ꯂꯨꯅ ꯊꯨꯝꯅ ꯅꯨꯡꯁꯤꯅꯔꯤꯕꯁꯦ ꯐꯣꯡꯅ ꯅꯨꯡꯁꯤꯅꯔꯝꯕ ꯌꯥꯕꯅꯤꯀꯣ꯫ ꯏꯕꯨꯡ, ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯗꯨꯅꯁꯨ ꯅꯪ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯀꯔꯤꯕꯨ ꯈꯦꯟꯅꯕ ꯂꯩꯕꯒꯦ? ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤ꯫ ꯑꯗꯨꯒ ꯏꯕꯨꯡꯁꯨ ꯑꯩꯒꯤ ꯊꯋꯥꯏ ꯂꯥꯛꯈ꯭ꯔꯤꯗꯨꯗꯤ ꯊꯋꯥꯏ ꯂꯥꯛꯄꯥꯎ ꯂꯥꯛꯇ꯭ꯔꯗꯤ ꯑꯩꯒꯤꯁꯨ ꯅꯪꯅ ꯂꯥꯛꯈ꯭ꯔꯒ꯫ ꯉꯥꯟꯊꯣꯏ, ꯂꯥꯞꯅꯒꯨꯝꯁꯤꯀꯣ ꯅꯪ ꯑꯩ ꯃꯄꯣꯛ ꯑꯁꯤꯃꯒꯤ꯫ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯂꯩꯕꯥꯛ ꯀꯌꯥꯒ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯕꯗ ꯃꯥꯏ ꯄꯥꯛꯇꯨꯅꯇ ꯍꯜꯂꯛꯈꯤꯕ ꯑꯊꯧꯕꯒꯤ ꯃꯤꯡꯊꯣꯜ ꯐꯪꯗꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯩꯁꯦ ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯃꯥꯏꯊꯤꯔꯕ ꯂꯥꯟꯃꯤ ꯑꯃꯒ ꯄꯥꯡꯈꯛꯅꯤ꯫ ꯅꯪ ꯑꯩ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯅꯕ ꯆꯠꯃꯤꯟꯅꯁꯤꯀꯣ ꯉꯥꯟꯊꯣꯏ꯫ ꯏꯕꯨꯡ, ꯅꯤꯡꯊꯧꯒꯤ ꯏꯅ ꯏꯍꯛꯆꯥꯡ ꯑꯁꯤꯗ ꯆꯦꯜꯂꯕꯁꯨ ꯂꯩꯕꯥꯛ ꯄꯨꯝꯕꯅ ꯑꯩꯕꯨ ꯎꯕꯗ ꯀꯣꯛꯅꯣꯜꯂꯕꯁꯨ ꯅꯪꯅ ꯑꯩꯒꯤꯗꯤ ꯏꯁꯣꯔꯅꯤ꯫ ꯑꯩꯅ ꯅꯐꯝꯗ ꯋꯥꯁꯛꯂꯤ꯫ ꯏꯕꯨꯡ, ꯑꯩ ꯅꯪ ꯅꯠꯇꯕ ꯀꯅꯥꯃꯗ ꯌꯨꯝ ꯄꯥꯜꯂꯣꯏ꯫ ꯃꯁꯦ ꯔꯥꯖꯀꯨꯃꯥꯔꯤ ꯉꯥꯟꯊꯣꯏ ꯂꯦꯝꯕꯤ ꯑꯩꯒꯤ ꯂꯦꯟꯗ꯭ꯔ ꯋꯥꯁꯛꯅꯤ꯫ ꯋꯥꯁꯛ ꯑꯗꯨꯅ ꯀꯥꯏꯈꯤꯗ꯭ꯔꯕꯗꯤ ꯌꯥꯏꯍꯦꯟꯕ ꯑꯩꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯔꯒꯦ ꯄꯨꯟꯁꯤꯁꯦ꯫ ꯏꯕꯨꯡ, ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ꯫ ꯁꯅꯥ ꯌꯥꯊꯛ ꯂꯩꯃꯥꯏꯗ ꯇꯥꯍꯟꯖꯔꯣꯏ ꯑꯩꯒꯤ ꯃꯆꯥꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ꯫ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯉꯥꯟꯊꯣꯏ ꯂꯦꯝꯕꯤ ꯂꯦꯞꯂꯨꯔꯕ ꯕꯤꯂꯨ ꯕꯤꯔꯥꯡ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯁꯤꯟꯊꯔꯛꯏ꯫ ꯉꯥꯟꯊꯣꯏ ꯂꯦꯝꯕꯤ ꯃꯥꯒꯤ ꯃꯇꯧ ꯎꯔꯒ ꯁꯦꯅꯣ ꯑꯁꯥꯟꯕꯤ ꯂꯩꯕꯥꯛ ꯂꯩ ꯅꯨꯡꯉꯥꯏꯖꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯥꯏꯕꯦꯝꯃ, ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯗꯤ ꯃꯆꯥꯏꯕꯦꯝꯃꯒꯤ ꯐꯤꯕꯝ ꯑꯁꯦ ꯌꯦꯡꯕ ꯉꯝꯖꯗ꯭ꯔꯦ꯫ ꯂꯩꯕꯤꯔꯝꯃꯣ, ꯑꯩ ꯑꯁꯥꯟꯕ ꯃꯥꯕꯨ ꯀꯧꯖꯔꯨꯒꯦ꯫ ꯑꯃꯨꯛꯇꯪ ꯎꯅꯕꯤꯗꯨꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯕꯤꯌꯨ꯫ ꯍꯥꯏꯔꯝꯂꯒ ꯂꯩꯕꯥꯛ ꯂꯩ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯂꯩꯅ ꯄꯥꯎ ꯄꯤꯔꯨꯗꯨꯅ ꯌꯥꯏꯍꯦꯟꯕ ꯃꯥꯁꯨ ꯂꯥꯛꯂꯦ ꯀꯣꯅꯨꯡꯒꯤ ꯑꯄꯤꯛꯄ ꯃꯐꯝ ꯑꯗꯨꯗ ꯎꯅꯔꯦ꯫ ꯌꯥꯏꯍꯦꯟꯕ ꯁꯣꯟꯊꯔꯕ ꯋꯥꯈꯜ ꯂꯥꯞꯅ ꯊꯝꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯃꯆꯥꯏꯕꯦꯝꯃ, ꯑꯩꯗꯤ ꯍꯌꯦꯡ ꯌꯦꯛꯅꯕꯒ ꯂꯥꯟꯊꯦꯡꯅꯕꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯈ꯭ꯔꯒꯅꯤ꯫ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗꯕꯁꯨ ꯌꯥꯏ꯫ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯊꯤꯟꯉꯥꯟ ꯃꯃꯥꯒ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ꯫ ꯃꯁꯤ ꯅꯠꯇꯅ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯑꯇꯩ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯆꯥꯏꯕꯦꯝꯃꯅ ꯑꯩꯕꯨ ꯀꯧꯕꯤꯕ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯍꯥꯏꯕꯤꯔꯣ꯫ ꯏꯕꯨꯡ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯣꯏꯔꯒ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯗꯨꯛ ꯂꯩꯔꯒ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨꯗꯤ ꯉꯁꯤꯁꯨ ꯏꯕꯨꯡꯅ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯄꯪꯕꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯑꯣꯠꯀꯦ ꯈꯟꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ? ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯈꯣꯡꯐꯝ ꯑꯁꯨꯛ ꯆꯦꯠꯅ ꯂꯦꯞꯄ ꯉꯝꯂꯒ ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯣꯏꯔꯤꯕ ꯏꯕꯨꯡꯗꯤ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯨꯅ ꯋꯥꯈꯜ ꯍꯣꯡꯕꯅꯣ? ꯑꯩꯒꯤ ꯏꯔꯥꯜꯁꯤ ꯀꯔꯤꯅꯣ? ꯅꯪꯒꯤ ꯅꯔꯥ ꯂꯩꯇꯦ꯫ ꯈꯣꯡꯐꯝ ꯍꯣꯡꯂꯤꯕꯁꯨ ꯑꯩ ꯅꯠꯇꯦ, ꯅꯪꯅꯤ꯫ ꯉꯁꯥꯏ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯊꯤꯟꯉꯥꯟꯕꯒ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯅꯣꯛꯈꯤꯗꯨꯅ ꯋꯥꯔꯤ ꯁꯥꯈꯤꯕꯗꯣ ꯑꯩ ꯎꯔꯕꯁꯨ ꯏꯃꯤꯠ ꯑꯁꯦ ꯇꯥꯡꯁꯤꯟꯅꯧ ꯍꯥꯏꯕ꯭ꯔꯥ? ꯊꯃꯣꯏ ꯁꯛꯂꯣꯟ ꯄꯨꯔꯤꯕꯗꯤ ꯑꯩ ꯅꯠꯇꯦ, ꯅꯪꯅꯤ꯫ ꯏꯕꯨꯡ, ꯁꯦꯔꯥꯟꯅꯕ ꯋꯥꯈꯜ ꯑꯗꯨꯅ ꯂꯝꯖꯤꯡꯂꯒ ꯏꯔꯥ ꯂꯩꯇꯕꯤ ꯑꯩꯕꯨ ꯑꯔꯥꯟꯕ ꯈꯛ ꯇꯥꯍꯟꯒꯦ ꯈꯟꯕꯤꯒꯅꯨ꯫ ꯍꯥꯏꯗꯨꯅ ꯉꯥꯟꯊꯣꯏ ꯂꯦꯝꯕꯤ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯊꯤꯟꯉꯥꯟꯕꯒ ꯅꯤꯡꯁꯤꯡꯍꯦꯟꯕꯤꯒ ꯅꯨꯡꯁꯤꯅꯔꯝꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯔꯛꯂꯝꯃꯤ꯫
ꯌꯥꯏꯍꯦꯟꯕ ꯋꯥꯔꯤꯗꯨ ꯇꯥꯔꯕꯗ ꯋꯥꯈꯜ ꯌꯥꯡꯂꯗꯨꯅ ꯇꯥꯍ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯗꯤ ꯅꯪ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯊꯤꯟꯉꯥꯟꯕꯒ ꯂꯨꯍꯣꯡꯂꯔꯣꯏ? ꯃꯆꯥꯏꯕꯦꯝꯃ ꯅꯤꯡꯁꯤꯡꯍꯦꯟꯕꯤꯒ ꯑꯣꯏꯅ ꯍꯣꯡꯂꯒꯗꯧꯔꯤꯕ꯭ꯔꯥ? ꯏꯅꯥꯎꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯆꯤ ꯑꯩꯅ ꯀꯔꯝ ꯃꯨꯜꯂꯨꯒꯅꯤ? ꯃꯨꯟꯒꯦ ꯍꯥꯏꯅꯁꯨ ꯈꯟꯈꯤꯗꯦ꯫ ꯑꯩꯗꯤ ꯏꯕꯨꯡꯗ ꯋꯥꯁꯛꯆꯈ꯭ꯔꯕꯗꯨꯅꯤ, ꯏꯕꯨꯡ ꯅꯠꯇꯕ ꯀꯅꯥꯃꯗ ꯑꯩ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ꯫ ꯑꯗꯣ ꯅꯪꯒꯤ ꯈꯝꯕꯟꯕ ꯅꯇꯧꯅ ꯍꯦꯃꯟꯈꯤꯕꯅ ꯑꯩꯒꯤ ꯃꯔꯥꯜ ꯂꯩꯇ꯭ꯔꯥ ꯊꯃꯣꯏ ꯑꯁꯤꯕꯨꯗꯤ ꯀꯥꯏꯍꯟꯕꯤꯔꯦ꯫ ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯉꯥꯟꯊꯣꯏ, ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯌꯥꯏꯍꯦꯟꯕ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏ꯫ ꯉꯥꯟꯊꯣꯏ, ꯑꯩ ꯂꯥꯜꯂꯦ꯫ ꯈꯝꯕꯜ ꯆꯥꯎꯔ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯃꯤꯒꯤ ꯑꯣꯏꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯇꯥꯏꯅꯐꯝ ꯈꯪꯗ ꯂꯥꯟꯖꯗ꯭ꯔꯕꯤ ꯅꯐꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯏꯅꯔꯨꯔꯦ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯁꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯔꯣꯏ, ꯅꯪꯕꯨ ꯉꯥꯛꯄꯤꯔꯔꯣꯏ꯫ ꯑꯩꯒꯤꯁꯨ ꯊꯃꯣꯏꯁꯤ ꯀꯥꯏꯈ꯭ꯔꯦ, ꯁꯝꯖꯤꯟꯕ ꯌꯥꯔꯔꯣꯏ꯫ ꯉꯥꯟꯊꯣꯏ, ꯑꯩꯅ ꯍꯌꯦꯡ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯦ ꯑꯃꯨꯛ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯊꯦꯡꯕ ꯉꯝꯈꯤꯗꯕꯁꯨ ꯌꯥꯏ꯫ ꯉꯥꯟꯊꯣꯏ, ꯁꯦ ꯁꯥꯎꯔꯅꯨ, ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯌꯥꯏꯍꯦꯟꯕ ꯃꯥꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯈꯥꯝꯕ ꯉꯝꯗ꯭ꯔꯥ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯂꯛꯂꯤ꯫ ꯌꯥꯏꯍꯦꯟꯕ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯖꯔꯛꯏ꯫ ꯏꯕꯨꯡ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯅꯪ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯄꯨꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯍꯜꯂꯛꯇꯕ ꯌꯥꯗꯕꯅꯤ꯫ ꯅꯪꯒꯤ ꯅꯨꯡꯁꯤ ꯏꯔꯤꯛꯄꯨ ꯈꯧꯔꯥꯡꯅ ꯑꯩꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯊꯣꯛꯄꯤꯒꯅꯨ꯫ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯍꯜꯂꯛꯀꯗꯕꯅꯤ꯫ ꯃꯁꯦ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩꯒꯤ ꯌꯥꯊꯪꯅꯤ꯫ ꯑꯩꯒꯤ ꯃꯆꯥꯏꯕꯦꯝꯃ, ꯁꯅꯥ ꯌꯥꯊꯪ ꯂꯩꯃꯥꯏꯗ ꯇꯥꯍꯟꯖꯔꯣꯏ꯫ ꯑꯩ ꯁꯣꯏꯗꯅ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯄꯨꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯀꯦ꯫ ꯃꯇꯧ ꯑꯁꯤꯕꯨ ꯇꯨꯃꯤꯟ ꯌꯦꯡꯖꯔꯤꯕ ꯑꯁꯥꯟꯕꯤ ꯂꯩꯕꯥꯛ ꯂꯩꯃꯥꯁꯨ ꯃꯃꯣꯟ ꯈꯖꯤꯛ ꯅꯣꯛꯆꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯨꯆꯤꯡꯄꯨꯔꯦꯟ ꯌꯥꯏꯍꯦꯟꯕ ꯃꯥꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯀꯌꯥ ꯄꯨꯔꯗꯨꯅ ꯌꯦꯛꯅꯕꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯈꯤ꯫ ꯉꯥꯟꯊꯣꯏꯂꯦꯝꯕꯤ ꯃꯥꯁꯨ ꯋꯥꯡꯂ ꯀꯣꯅꯨꯡꯒꯤ ꯌꯨꯝꯐꯝ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯃꯤꯠꯌꯦꯡ ꯋꯥꯡꯕ ꯂꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯖꯍꯧꯏ꯫ ꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯊꯤꯟꯉꯥꯟꯕ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯁꯤꯡꯍꯦꯟꯕꯤꯅ ꯃꯄꯥ ꯅꯤꯡꯊꯧ ꯑꯅꯤꯗ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯄꯨꯝꯕ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯈꯣꯝꯕ ꯋꯥꯈꯜ ꯋꯥꯅ ꯍꯥꯏ꯫ ꯏꯄꯥꯒꯤ ꯕꯦꯝꯃ ꯅꯤꯡꯁꯤꯡꯍꯦꯟꯕꯤ, ꯏꯆꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯄꯥꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯅꯤꯡꯊꯧ ꯂꯣꯏꯃꯌꯥꯏꯒꯤ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧ ꯂꯣꯏꯃꯌꯥꯏꯁꯨ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯨꯞ, ꯏꯆꯥ ꯅꯤꯡꯁꯤꯡꯍꯦꯟꯕꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯁꯦ ꯊꯨꯡꯍꯟꯕꯤꯔꯁꯤ꯫ ꯃꯈꯣꯏ ꯅꯨꯡꯁꯤꯅꯖꯕ ꯊꯃꯣꯏ ꯑꯅꯤꯁꯦ ꯅꯪ ꯑꯩꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯂꯥꯞꯊꯣꯛꯍꯟꯕꯗꯤ ꯆꯨꯝꯗꯦ ꯈꯜꯂꯤ ꯃꯔꯨꯞ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯧꯁꯦ ꯏꯆꯥ ꯅꯤꯡꯁꯤꯡꯍꯦꯟꯕꯤꯕꯨ ꯑꯣꯏꯅ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯃꯔꯨꯞ ꯑꯩꯅ ꯅꯐꯝꯗ ꯍꯥꯏꯖꯔꯤ꯫ ꯃꯔꯨꯞꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯑꯩꯒꯤꯗꯤ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯏꯆꯥꯁꯤꯡꯅ ꯍꯔꯥꯎꯕꯗꯨꯗꯕꯨꯅꯤ ꯑꯩꯅ ꯄꯥꯝꯖꯕꯁꯨ꯫ ꯅꯨꯡꯉꯥꯏꯖꯔꯦꯗ ꯃꯔꯨꯞ, ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯁꯦ ꯍꯌꯦꯡ ꯍꯦꯛꯇ ꯍꯣꯡꯂꯁꯤ ꯍꯥꯏꯕꯕꯨ? ꯌꯥꯏ, ꯍꯌꯦꯡ ꯍꯦꯛꯇ ꯍꯣꯡꯕꯤꯔꯁꯤ ꯃꯔꯨꯞ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯅꯤ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯁꯤꯡꯍꯦꯟꯕꯤ ꯑꯃꯗꯤ ꯇꯣꯝꯊꯤꯟꯉꯥꯟꯕ ꯑꯅꯤꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯊꯤꯟꯉꯥꯟꯕ ꯃꯄꯥ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯅꯤꯡꯁꯤꯡꯍꯦꯟꯕꯤꯕꯨ ꯄꯨꯔꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯉꯥꯟꯊꯣꯏꯂꯦꯝꯕꯤꯁꯨ ꯌꯥꯏꯍꯦꯟꯕ ꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯕꯨꯡ ꯈꯔꯒꯤ ꯃꯇꯨꯡ ꯂꯨꯆꯤꯡꯄꯨꯔꯦꯟ ꯌꯥꯏꯍꯦꯟꯕ ꯂꯥꯟ ꯉꯝꯗꯨꯅ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯄꯥꯏꯗꯨꯅ ꯃꯔꯩꯕꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯌꯦꯛꯅꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯦ ꯇꯥꯕꯗ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯈꯣꯝꯕ ꯊꯃꯣꯏ ꯄꯦꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯍꯦꯟꯕ, ꯅꯤꯡꯊꯧ ꯑꯩ ꯉꯝꯈꯩ ꯂꯩꯇ ꯄꯦꯜꯂꯤ ꯍꯥꯏ꯫ ꯅꯪꯒꯨꯝꯕ ꯊꯧꯅꯥ ꯐꯔꯕ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜꯗꯤ ꯂꯩꯄꯥꯛ ꯑꯁꯤꯗ ꯇꯥꯡꯕꯅꯤ꯫ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯄꯨꯗꯨꯅ ꯂꯥꯛꯄꯒꯤ ꯃꯍꯩ ꯑꯣꯏꯅ ꯏꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏꯂꯦꯝꯕꯤꯕꯨ ꯉꯁꯤ ꯀꯧꯕ ꯅꯣꯡ ꯑꯁꯤꯗꯒꯤ ꯅꯪꯉꯣꯟꯗ ꯏꯄꯥꯅ ꯊꯥꯖꯔꯦ ꯍꯩ꯫ ꯀꯔꯤ ꯍꯥꯏꯕ ꯏꯅꯤꯡꯊꯧ? ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯔꯁꯤ꯫ ꯆꯠꯂꯣ, ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯒꯅꯤ, ꯄꯣꯊꯥꯖꯔꯨꯔꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯊꯣꯡ ꯃꯔꯨꯝ ꯑꯗꯨꯗ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯔꯝꯕꯤ ꯃꯥꯁꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯗꯨꯅ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯉꯛꯄ, ꯍꯔꯥꯎꯕ ꯑꯅꯤ ꯄꯨꯟꯁꯤꯟꯗꯨꯅ ꯇꯞꯅ ꯊꯧꯔꯛꯄ ꯌꯥꯏꯍꯦꯟꯕ ꯃꯥꯁꯨ ꯉꯥꯟꯊꯣꯏꯂꯦꯝꯕꯤꯅ ꯆꯠꯈꯤꯕꯗꯨ ꯎꯍꯧꯔꯗꯨꯅ ꯃꯥꯁꯨ ꯅꯣꯛꯂꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯉꯥꯟꯊꯣꯏꯂꯦꯝꯕꯤ
ꯀꯣꯅꯨꯡꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯨꯒꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏꯖꯩ꯫ ꯏꯇꯥ ꯊꯥꯔꯣ, ꯂꯩꯁꯥ ꯇꯝꯂꯣꯁꯤ꯫ ꯀꯣꯔꯧ ꯊꯣꯛꯂꯕꯁꯨ ꯂꯩꯁꯥ ꯇꯝꯂꯣ ꯉꯁꯤꯗꯤ꯫ ꯅꯪꯅ ꯂꯩꯁꯥ ꯇꯝꯕ ꯑꯩ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ ꯏꯇꯥ꯫ ꯂꯩꯅꯥ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯅꯨ ꯏꯇꯥ꯫ ꯍꯥꯏꯅ ꯅꯣꯛꯆꯩ ꯌꯥꯏꯍꯦꯟꯕ ꯃꯥꯁꯨ ꯉꯥꯟꯊꯣꯏꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏ꯫ ꯉꯥꯟꯊꯣꯏ, ꯄꯣꯝꯖꯔꯁꯅꯨ ꯂꯩꯔꯥꯡ ꯊꯔꯣꯗꯣ꯫ ꯀꯣꯔꯧꯅ ꯆꯪꯈ꯭ꯔꯀꯥꯟ ꯊꯥꯕꯜ ꯃꯥꯅ ꯊꯣꯔꯛꯂ ꯃꯇꯝꯗ ꯃꯗꯣ ꯊꯣꯠꯂ ꯂꯩꯅꯥꯁꯤꯡꯗꯣ ꯐꯨꯀꯥꯏꯅ ꯁꯥꯖꯔꯛꯂꯅꯤꯌꯦ꯫ ꯏꯕꯣꯡ, ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠ ꯂꯥꯛꯂꯦ꯫ ꯅꯪ ꯑꯩ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯦ ꯉꯁꯤꯗꯤ꯫ ꯂꯥꯟ ꯆꯠꯂꯨꯕꯒꯤ ꯌꯥꯝ ꯋꯥꯔꯁꯦ ꯍꯛꯆꯥꯡꯒꯁꯦ ꯑꯃꯨꯛꯇ ꯄꯦꯠ ꯄꯦꯠ ꯅꯝꯂꯣ ꯅꯨꯄꯤ꯫ ꯑꯗꯩꯗꯤ ꯅꯨꯡꯊꯣꯃꯛꯀꯅꯤ ꯑꯩꯅ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯍꯣꯏꯒꯤ ꯃꯖꯥ ꯏꯕꯦꯝꯃ꯫ ꯍꯥꯏꯗꯨꯅ ꯌꯥꯏꯍꯦꯟꯕ ꯉꯥꯟꯊꯣꯏꯂꯦꯝꯕꯤꯕꯨ ꯃꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯂꯩꯀꯣꯜ ꯑꯗꯨ ꯂꯩꯔꯤꯕ ꯋꯥꯍꯣꯡ ꯑꯉꯧꯕ ꯂꯥꯕ ꯑꯃꯣꯝ ꯑꯅꯤꯁꯨ ꯃꯇꯨ ꯃꯃꯥꯟ ꯐꯟꯗꯣꯛꯇꯨꯅ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯏ꯫ ꯂꯩꯀꯥ ꯐꯅ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡ ꯀꯌꯥꯁꯨ ꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯩ꯫ ꯅꯨꯡꯁꯤꯔ ꯊꯃꯣꯏ ꯑꯅꯤꯅ ꯊꯨꯡꯅꯖꯔꯕꯗ ꯑꯏꯕ ꯃꯥꯁꯨ ꯈꯨꯠꯇꯒꯤ ꯈꯣꯔꯖꯩ ꯊꯥꯗꯣꯛꯇꯨꯅ ꯑꯔꯣꯏꯕ ꯁꯩꯈꯩ ꯆꯤꯡꯈꯤ꯫